Sengi Mawahong Ningon Ama Talay ba udi niya? Hay, tanda sida. Korean Facebook at haga na ba? Patuang tanah mo, kiki. Beauty plus na jadi. Kहाँ जा किधर है? Hello? Hay ma, ina ma. Ay lang na balu siya maluri. Ang si Zom tapura roy. Ang si Dom. Sutinumini na niya, yung naswama ka na niya. Mo'y tasaw sa kaya tasa di dahil di. Hay ma? Bung pa kaya ra? Pahalo. Hello? Bung. Nini. Nini na, yam lagkala zani. Sana po natin. Asa po sinatin niya. Ngaktabi. माये मोबाइल फोन से मना को ना फट था तो कोई वाले ट्रेन Bung, ninilani. Tamo. तना दनो लाने मोहाई चल इतना Karino mo itaso? Mino wari yung masabada. Mapamara kang dagi tayo siya tuwa na isiba. Asida, ako'y tamo di matyan na pagong gibarde ni. Ay tutoy ni. ay ngasi se baji ne soti no mini wa khane se to nang yaw ro hebra Noy mong giyoy ba? Na chinaw iwa ka na ba doon ay araw kayo daw ay ba no? Tabi siya ka ni Tenga sangi ay ba ni? Moy na dumihan do. nang yum sige mawahal ne mawahal ge wang ko Hay shibu. Nanaw no pa ni Tenga ay na sa iyan bro. Nanaw no pitoy bisina na ay wala sa iyan ba na tro? Makoy gidi niya. Mata mali. Akoy gidi anita ni. Ho ahal sa papamsa ba niya? Moy ta soy dumahal sa biro. Ahal ni hay na. Yung sila bazi maso isa sa on lady. wa khane de ge mari pambi hana thana na basem sano sanna bi haibam leban ha nang sei na sup bi base somyang pada sanna bi se yaw yaw ning na bam taw taw rin ai na nang nung sibagi dang tananing tamale na so sanna bi yaw daw mari taw kana ai di wa yang ngai na khol ma ba chu de ka da Kari tamoy ni getu dia. Ay bu kongko tu dia laga. Mo ta sa auto panupi ma mo yang og hari bro. ai wa lu Nati, ngay mo si boy ni elu hong do lakwa dagi. Ipan dagi honon dra imong se pro para tra. Masida, ahal na da mitol bisale. Mathi makum na koy na puda lay ba. Kari gum mama le tra ay ba matamda. Kawan ba kay bari ko sin se buto mo ta sol pan bilisi mo. Ngam te dre ni. Nati, mo ta sa tol ba tabok tubu. Ay na yung sila tri ta taw bilam braba. ai na sinu ka mo bolo no wa ka ta lu ya le Makana na bero ini. Madura puto kiba tanga tapi mapul lisil tapi mapul sing dubu. Imong shikiane na pataw sa diba. Imong shikara na mating mabir kike. Madura kay toki ba niya. Luhong ba da imana on birak ba ne lika taw ba do siya. Hando pangam da migi dunga kada na. sa ge se nang le tu ne ma sar ge Madura surate. Nanaw lu payay man kengi na mak. Tikagi bil phanga pya ka ne hadana. Moita sa labi tagi sabi so lauraga. Puki ba sembam dubu se kya shurake. Basi phawa thagi tulop te kai. Moy na haibda pili makane phai na haiba. He piyaw da phatte ma haiba. Pere asa ba pili hai. Pili ba. Adugo de aibu khong ku tu de kani ka haiza sari. Aina ni huji somning ta ne. Hu tha ga ne thok si do khra di ne. Akhoi pam gi ne. Akhoi ta mo hoi ina mo hoi. Ikhrai do mai am rak tu ne. Na khoi yum na hat pani haidana. Zesi ma se ma ga ne shu mai thadok pini. Aduidi nang shu noi na pa hanu ba si shu.
Nanang lupa ni tapos suning da bani duga. Nasunupi niya like ang kanzaning bito. Aduga pulap jail gi Hawaii sani do. Masino pisino nga ang imayang sibo? Karino ni sibo? Karino ba sibo? Hawa do nga ngalo hara batine ay buning kamalu. Nasa pange ani poktok pire. Ay, ngayon, hujikan di maumuning tamba pambi singi matawtangge kanggan mo pun siya bisadi. Awana problem kaya mayo na bataman. Ay, imong manunggi problem si ilay ba isam samba problem nito na. Inaw ni panik tiamsu ay su. Yung palabay ko ni budi, baji na tongan pizza rin na. Tunga na pida bahay da na. Karama makagi tunga ko pizza no. Nati, ako'y buta magi mo itasang tulog pang pamatamda. Bazi na masano pa sang labas sila bagi. Ko'y buti speed naman bilang bro. Hey, baji tardi ba thon nila. Lady ba, pagkangay sabi ni Sina is amuk ba? Itay na, ina mahay da na. Ni tog da lady. Nati, mo itasang buta bagtawan ko sa ibo karino nga ligi. Ang bahay yo ba? Aso mo, bisa maging pinahay na ay bukari nung alike. Ipaano yung holo ba na na? Ay, kangine, ado na bulang buhay na naning tamhalita na. Ning tamado gira. Wa kasi angang ba siya. Pude ka niga, pusin ka niga mayang hay to. Ay, nanang unong ito kupang na siya tabar. Ay, napi masak pazay, mabugpay, masindok ka bukpo kung poksar ba sumatamoy siyang Nung ay pabay mong nagahorok po oras so, ay bunong siya kita magtawa na mayaw na bakide. Aditi, kanadahay ba? Ay, kang na sana ba marunong pang sindahay ba? Sidahan ba? Magi mobile phone da manakong da kuy nanap tanawari sara ba so. Ato pa lam ni pam taga nate. Mapangi man naman singani, masin mo pa singani na hayri. Matawri ta ba kana na ikimang dangali no? Mo ita son hay bi ko kana no pa. Taso, ay, tomba kanila na. Taso, lupas ang mga kita piro. Ay, taso selfie de. Masih tayo, masih ta. Lupas ang mga kita piro. Kay no ngarang da na bulu pasan ni lakoy budubo. Ngarang pigin nahan, pigin tom tawle dam ne koy tin. Ho natay matoy bida sune kara hang so. Mi tika gi bil phang tri hay. Ho noy ta chaw sune atolo phamdri. Aduma hay na ro shi dei ma. Is ay bolay ra badi nang wada pida brane. Later ju piyo. Lupas ang mga gi butolo pa na bro. Itay may pa pinakon na ba. Ay, tomba. Taso, Nang isip ka rin di mano. taso bakang naman na lupas ang mga gi di man naman tarok pa ta maram hang bahong na di. Hausing matang koy taso tolop sa na. Nang nalay ta matok thoga pung yay batamine na matamangal isip ko rin na ha. taso ay siya niyang pangin na taso. Ah. Osagi matungda pung yay ba koy ni inabada. Inaba ko din gi lupa yakay yakay kay bire. May makok sida niya. Mas hata da ba siya su. Ay koy da lobo su niya. Tung shin bahay ba wasi masunglay heleke. Dotok pa tani mana hay di ba? Tay ma, ihay kami matamda sel tungjan bahong na de, sen tungjan bahay ba sidi, isa na sen, patara tokan tungjan na daba. Adugi matakta haujik sa isip pakang, aduso yun tayo. Wala iton. Ay ngon dagi pa siya lagi harabadi. Ay na hay ba wada kumbaya di na kaya aksyon na wada haki ba? Itay ma, kano nila? Ay ko itay ma si saura saksa sum pajatok pa. Ada ay na, pajatok na man na sawan man itay itay ma. Ako'y tasaw gisa singse, masak noy pajari si karigino, kanalo ko gino, ako'y ito'y malaw ko gi, karing magko'y tasaw loro mo ba, amat na suyeng yar mo. Adini, ngoy tasaw siya. Ahal goy de. Ako'y naman na niya. Ngoy tasaw giwa ay hana na hawdor panumita ni ID niya is. Luwi na kahal ka na nila, ipapay mo na binang Yan hoy! Nanaw ni pamaki sakta magna. Tomba. Nang isip ka rin na naman ako. So ay, Tolong sila ko yung biyak pa sa lakwa kalis na. Hay. taso nanang tiga, di lay taso. Ay, napi masak pa siya ko ko. Taso masaki wadi kayo niya. Ay nabu masaki ba kang nero. Masaki wadi, maga pabi naman nupi amat tapok ni hay ba yan. Ay ko'y tayo man heli, ay ko'y tayo man. Taso, ay ko'y tayo man daw ng pajabidi, imong sinalak pa lay ko na. Hoy. taso yan mo. Ako'y tayo madong nagpasabidi, ako'y laikay sida, aning sula laiti. Ado na po, laikay sida tawdawa tom torok pa, lohong kongdong torok pa ta, zatra po binabatirek pa ta, kanatiray, ako'y tayo ma! Ngoy tasaw, asik tamoy sing na ay dara si bulupas, ani nagahaki ko minang ko! Nang kariwahay hay ka sel hen phangne se khange. Ado taso, lupa sa niya hapiro.
Ay, napidari siya sa lakin ko. Tasaw siya pa idri hay. taso adu budi taso taso na haisi nati taso na aisi yamna lau taro ka se logon ubine adu taso na haisi nati aina itai ma masak phase haisi itai ma masak thi sini na taso haisi adu taso ki sin itai ma masak thi ne he hainga baba ai sikil to lo ai loi handok sa ke na taso dai Nita Sogine, Mamishra Pazaba in Bahaitabani. I see Boo, Sakana TV, Pirin Urabra, Kong. Tomba. Tien ka pa sinang nakhar hengre ne ko. akwai taso na yai pare akwai itai ma han na yai pare Purito Geko! Nang sa Kiberoy, itai ma ai kari la na Karigino, nang na Ingon Haladia. Ha? itai ma ai shoi gi bane akwai taso ahan na lobi akwai itai ma na hawai bi masak phaja bi ai ge no ne Adiridia! akwai taso su magul lei bani da taso gi magun sidani hausi phawa nupi ma yam ke ne se natra taso natra ha Ho chinang yare nang phangdok phangge dana salo salo. akwai taso na yai pare akwai itai ma yai Rioi bhai se angap pani. Thagal laga harau da balai tene se. Akoidi, Achumanga by Sai now that the Akoidi in Karistawi. Nang na encourage tau bra. Ina wa to man khodong sa ba lau khebra ya pam khang te. Ai Asoba, Aw baji. ai lao này, Oi lai lai. ai hay hoài kìa, imong nupi su por uko. Hoi baji. Baji ne nang se kau re. Ayaroi. Nay Mungi family meeting to da. Ayaro ki kana doing. Ayana pagi bare sa to ni ayawanga mo. Oi baji ne nang sulaw ai nang na tha dro. Hota gi ta ayawanga mo diwalo de. Masida nupani nari phaba sadra phude kani ka phusing kani ma'am hai dai ne. Chalo hainaru so. Noi na ba hanu ba se. Noi mungi ne marai tu ai ta ning de. Noi gi marai tu ta gi hai dai ne. Ayum sila pa nate. Masida akhoi na maga ta so na mung te ba is nupa do lari khai ing tapi ai nangom na pani hai ba gi ne. Lakpi be wa ne. Yadre da na. Ishanahani wakalta. Tapame. Tapame. Sodak ni to ko ai gi rai bak se. Masak phajai ai gi nupi ni na mi gi momang da lem jana puthok da nungai bu mang na ba siwre ai no wa re se. Masa ani sure khar phatka da ga hujin na ya na Facebook da WhatsApp da to bu loi re ne. Mai photo ga se post da tong tha ga ni pa khar na phajai ka har ga man thank you ga. Lê Sang, Lai baji. cái đâu ra cái này nổi bỏ. Lâu. 바지는 살. 에이, 거기 바지 누군가 자리 뽑고 고 다니는 세술 이름데 바지야. Kaya ano ka na sa harisibo? 아이네 좀 다보다 거기 매먹이 마땅드네 하이네. Ako ibig maluhong lagi haribara. 하이, 누군가 와칼레이 방앙나티 낭주 강이는 나트로 라이트 좀 호나드나 레이도. Ado ka karigino, makita magtawa ka na sa haribasina. 낭나 이몽시다 레이버니 거기 바지가 거기 매먹가 와리 사나고 낭부 따부다 호드로. Ay di isa sinja sinabadane, may gawari sana ba matamlay Ay di siya daw na, ay tagi na numidang pao ba, kita na mo doon labas suy na di. 아이 거기 따서 너 떨업 잡아니 계속 선옥에 들어가. Nang sutulog sa rambayadro. 하이. 아이 거기 따서 우리 타박시 이때 만나 시달라 아마 뚱나 모이기 마파미 미오시나 합기보니고. Nang sinakumuno pilo rambayadro. 거기 빌세 마리 방어기 선옥에 들어가. पैसा पाइबा गाजी कोई हो जाना ते टिका तो भाई बस अप डाउन को कम Nang islihe man kare. Ipam nagi awsar pa sanalo papum naman, bandanda matalaitre. 아이나 떠오리고 더 지금 없었나 봐 답디 나때드나 하잉 빌 방을 얼마 한둘 레래 그리 야이노네 해 Migidi, tikada nungay, tikada silpay hane. Ay kuigina, ningon dagi matuy ka bitong puro, bandana mutam, masimayam sa sindu na buhon na badane, bil pang bagi nungay bahay bado, karino hay bay kang 그게 아이 그 이수 단자 아마 하이버도 소이드나 라키니 게 도로게 영 마칼라이 가이기 징렌나 디가 또 오더니 시엔 빠이그리지 hꯧ지기 마담나 디가 또 와이브세 아파버 첸다 람비 모 오이러보니고 아이 거기 소이드나 누가이라키니 에이 괜찮 막 ay di sunday tazadre. Tikay tawkibadagi, yung nating hanjilakpa, nisa sabay hingalakpa, ay natazaram da balamsat, nangyam uraban. 마두 떠우더버 야담니니 이마나버 뿐더버 야데 마탁 동막 칸더버 야데 영 미기 마밍다 티가 러리세 아이기 밍다 티가 러나바 양 깐나 호나리 아이 거기 농어 나트라가 농물이 소이드나 누가이라키니 능보 Ay di ne, nasibaji na kaubasidane, Ah. waloy na hayuragay na 에이, 야데. 아이나 거기 매먹이 마땅드네 나이더라. 용.
ꯂꯩꯇꯦ ꯂꯥꯏꯔꯩ ꯊꯪꯉꯧ ꯍꯥꯏꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯗ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛꯇꯣ ꯄꯤꯔꯣ ꯍꯥꯏꯗꯅ ꯅꯤꯔꯅꯤ ꯃꯗꯨ ꯂꯧꯔꯒ ꯃꯗꯨ ꯌꯣꯟꯊꯣꯛꯑ ꯃꯇꯨꯡ ꯃꯗꯨꯒꯤ ꯁꯦꯟ ꯃꯌꯥꯝꯁꯤꯡꯗꯨꯅ ꯊꯤꯀꯥꯗ ꯂꯣꯏ ꯊꯥꯗꯔꯅꯤ ꯍꯌꯦꯡ ꯕꯤꯜ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯑꯃ ꯂꯦꯞꯄꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ ꯍꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ ꯃꯗꯨꯗꯤ ꯕꯥꯖꯤꯅ ꯌꯥꯔꯣꯏꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤꯁꯤ ꯐꯗꯤ ꯐꯕꯅꯤ ꯃꯥꯒꯤ ꯄꯦꯟꯁꯤꯟ ꯕꯨꯛꯇꯨꯁꯨ ꯑꯩꯅ ꯕꯟꯙꯥꯟ ꯊꯝꯕꯤꯔꯤꯅꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯤꯡꯕꯨꯗꯤ ꯍꯤꯡꯅꯤ ꯍꯥꯏꯕꯕꯨ ꯃꯗꯨꯗ ꯈꯨꯌꯦꯡꯁꯤꯅꯤ ꯊꯣꯏꯕꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔ ꯅꯪꯅ ꯅꯤꯡꯗꯣꯜ ꯄꯣꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯃꯤ ꯍꯩ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯕꯥꯖꯤ ꯂꯥꯛꯑꯦ ꯕꯥꯖꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯧ ꯑꯍꯟꯒ ꯌꯥꯝ ꯉꯪꯅꯕ ꯇꯥꯈꯤ ꯅꯣꯏꯕꯨ ꯏꯆꯥ ꯁꯥ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯉꯔꯪ ꯉꯔꯪ ꯉꯪꯅꯕꯁꯤ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦꯗꯀꯣ ꯕꯥꯖꯤ ꯑꯩ ꯂꯥꯛꯆꯔꯦ ꯃꯧꯗꯤ ꯃꯥꯗꯤ ꯉꯁꯤꯁꯦ ꯃꯄꯥꯝꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯈꯟꯅꯕꯁꯤ ꯌꯥꯎꯔꯔꯣꯏ ꯕꯥꯖꯤ ꯅꯪꯅ ꯋꯥ ꯈꯟꯅꯒꯗꯧꯔꯤꯕꯁꯤꯗ ꯑꯔꯦꯞꯄ ꯑꯃ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯕꯥꯖꯤ ꯁꯦ ꯀꯩꯅꯣ ꯈꯟꯅꯒꯗꯧꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯁꯦ ꯇꯥꯔꯣꯏ ꯄꯥꯎ ꯍꯥꯏꯒꯦ ꯅꯆꯟꯅꯨꯄꯤꯁꯤ BSc ꯐꯥꯔꯁ ꯀ꯭ꯂꯥꯁ ꯗꯤꯁꯇꯤꯡꯁꯟ ꯐꯪꯖꯔꯕꯅꯤ나 ꯃꯈꯥ ꯇꯥꯕ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤ ꯏꯄꯥꯅ ꯃꯄꯥꯟ ꯂꯝꯗ ꯊꯥꯅꯤꯡꯉꯤꯅꯦ ꯍꯦ ꯏꯆꯥ ꯍꯩ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯃꯄꯥꯟ ꯂꯝꯗ ꯇꯝꯅꯤꯡꯉꯤꯗꯣ ꯅꯪꯒꯤ ꯃꯈꯥ ꯇꯥꯕ ꯏꯁꯇꯗꯤꯗꯣ ꯁꯤ ꯁꯨꯝ ꯇꯝꯃꯨꯀꯣ ꯁꯤ ꯁꯨꯝ ꯇꯝꯃꯨ ꯕꯥꯖꯤ ꯃꯄꯥꯟ ꯂꯝꯗ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯇꯕ ꯁꯕꯖꯦꯛ ꯑꯣꯏꯔꯗꯤ ꯐꯕ ꯍꯣꯏ ꯕꯥꯖꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯇꯝꯅꯤꯡꯉꯤꯁꯤꯗꯤ ꯖꯦꯅꯔꯦꯜ ꯁꯥꯏꯟꯁ ꯁꯕꯖꯦꯛꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯁꯨꯝ ꯇꯝꯕꯅ ꯐꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯍꯣꯏ ꯕꯥꯖꯤ ꯇꯥꯆꯧꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯥꯔꯤꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝꯁꯤꯒ ꯀꯔꯤꯒꯤ ꯅꯨꯄꯤꯕꯨ ꯃꯄꯥꯟ ꯂꯝꯗ ꯄꯪꯊꯥ ꯊꯥꯒꯗꯣꯔꯤꯕꯅꯣ ꯅꯩꯇ ꯌꯥꯏꯅ ꯃꯍꯩ ꯇꯞꯇꯥꯏ ꯇꯝꯁꯤꯜꯂꯨꯔꯒ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯊꯤꯀꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯈꯔꯗꯨꯅ ꯊꯕꯛ ꯐꯪꯕꯒꯤꯗꯤ ꯌꯥꯔꯦꯅ ꯈꯜꯂꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛ 이몽실에 레이리바 바지네 따서우네 에코이 오홈나 낭기 타벅 떡나나바 루파 락군 사포 독방 감거드로 락군 부독방 감거드로 남들가나 까이동니 안강 튜션 떠거드로 나트라가 프라이빗 섹터 아무다 도네이션 떠러가 타벅 마사마사 수거드라마 칼루네 낭수 문남다 칼루네 ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯍꯩ ꯌꯥꯝꯅ ꯇꯝꯁꯤꯜꯂꯨꯔꯒ ꯃꯇꯝ ꯃꯥꯡꯉꯤ ꯍꯥꯏꯕꯁꯦ ꯑꯄꯪꯁꯤꯡ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ 바지 안강생선을 할새 이제 sombrana 칼리 바지 시행나 하이라부터 바지 ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯁꯤ ꯄꯤꯁꯛ ꯄꯤꯁꯛ ꯃꯔꯤ ꯍꯥꯏꯕꯗꯣ ꯂꯩꯔꯤꯕꯅꯤꯅ ꯑꯩ ꯁꯦꯟ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤ ꯉꯝꯃꯔꯣꯏ ꯕꯥꯖꯤ 바지 아이수 헨 버센 보톡이 와팜세 누피 몽방다 카레 까이리 콜롭티 아이기시 살가리 다방니 디 하이보보 탈텐이나 하이쿠무나데 요메근 마셀기 시리넵시 몽문웅 포리바니 안가니 라이트 마타리바니 포리 돈기 센 홀리바니 마데이 헤독타나 아이코이 닝템기 पर्सनल लोन बैंक तक लोग इस आई तो लोग होले हेरा तासो अदुगी वादो तुम पल्लग ले हेंग बिल फंग लोय हल्लो हंदो ले अरि हाइनो नगे हनबा हंदे वाफम नते ने आई सुम पनबई वानी ना यारे तो काइनोम के इसे नुपी सिगी नमुत लुपा चावा आम लिसिंग अमा करी नुपी बदु दे आई कसवा हाइते अदु आचौ सेट फम अमा सही अनि हुम हुलक बदुदी आई सुंगमदो मानते बाबाजी 이빠기 펜시네네 방입시리 마빙다니도 아두다 뭐 나나오니 파시게 안달론데 캉방 감다다나 허지 펜신부도 반한달래 뭐게 타게 신도이 가오로 방입시 신여보나 디네 사서 अदुदी बाजीना हाइसिनदि अखोई इबेमगी लाइक तमि सियनजे अइना लोइ पुथवाइरो अते करिगिनो म तासौ बाजीना इवना तन ताइना बिसि कइ ऐ इबेमा नंगी तय आइना हाइगे दवंबु नंग मिलै बाक्ते तमै वाखलो थादो सिसुम तमको सिसुम तमो ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯜꯗ ꯑꯩ ꯍꯥꯏꯌꯔ ꯁ꯭ꯇꯗꯤ ꯇꯧꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯕꯤꯒꯅꯨ ꯇꯌꯥꯏ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯇꯝꯒꯅꯤ ꯇꯌꯥꯏ ꯑꯩ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯄꯣꯔꯣꯏ ꯇꯣꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯏꯃꯨꯡꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯁꯛ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯟ ꯐꯥꯎꯕ ꯍꯨꯟꯕꯗ ꯋꯥꯔꯦ ꯌꯦꯡꯉꯨ ꯅꯪꯅ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯇꯝꯃꯨꯔꯦꯅ ꯈꯜꯂꯣ ꯃꯗꯨ ꯅꯪꯅ ꯄꯣꯔꯛꯀꯗꯕ ꯑꯦꯆꯤꯞꯃꯦꯟꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯇꯌꯥꯏꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯎꯔꯗꯤ ꯌꯥꯎ ꯇꯌꯥꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯆꯟꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛꯇꯗꯤ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯒꯅꯤ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯑꯩꯒꯤ ꯐꯝꯗ ꯁꯦꯜ ꯂꯩꯌꯦ ꯇꯌꯥꯏ ꯑꯩꯗꯤꯕा ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯪ ꯇꯌꯥꯅ ꯍꯥꯏꯕꯃꯗꯅ ꯅꯪ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯇꯝꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯇꯥꯆꯧ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯩ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯆꯈ꯭ꯔꯦ ꯑꯩ ꯇꯥꯆꯧ ꯅꯪꯅ ꯂꯩꯔꯤꯕ ꯈꯔꯗꯨ ꯂꯣꯏꯔꯒ ꯀꯅꯥꯅꯅꯣꯅꯦ ꯊꯥ ꯐꯥꯔꯣꯏꯅꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯁꯦꯜ ꯍꯨꯜꯂꯛꯀꯗꯣꯏꯁꯤꯕꯣ ꯅꯪ ꯅꯨꯄꯤꯅꯤ ꯅꯪ ꯅꯤꯡꯉꯣꯜꯅꯤ ꯅꯪꯅ ꯃꯤꯔꯩꯕꯥꯛꯇ ꯀꯩꯗꯧꯅꯗꯣꯏꯅꯣꯃꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎꯗꯤ ꯌꯥꯎꯀꯣ ꯌꯥꯒꯗꯝ ꯇꯌꯥꯏ ꯑꯩ ꯄꯨꯝꯅꯃꯛ ꯈꯟꯊꯔꯕ ꯃꯇꯨꯡꯗ
ꯑꯩ ꯐꯤꯔꯦꯞꯁꯦ ꯑꯩ ꯏꯁꯥꯅ ꯂꯧꯕꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯩ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯥꯛ ꯐꯥꯎꯕ ꯏꯍꯦ ꯇꯝꯒꯅꯤ ꯏꯍꯦ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯅꯥꯗꯁꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯅ ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤ 에이! 너희들 이거는 신경이 많이 들어. 아! 넌 나이기 싫을 때도 많고 kaino 그러기네 레사링아이다 이봉신 할바 와기 맡았다 한 건나 굶자랍디 이비엠아 이놈이야이 하늘이 와팜세 ꯑꯩ ꯏꯁꯥꯒꯤ ꯋꯥꯐꯝ ꯑꯣꯏꯕꯅꯤ나 ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯏꯅꯦ ꯏꯅꯝꯌꯥꯏ ꯑꯩ ꯕꯦꯝꯃ ꯉꯥꯏꯈꯣ ꯆꯥꯁꯥ ꯏꯄꯥ ꯋꯥꯍꯩꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯏꯄꯥꯅ ꯂꯩꯇꯗꯅ ꯅꯈꯣꯏꯗ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯅꯆꯟꯅꯨꯄꯤꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯁꯤ ꯏꯄꯥꯅ ꯂꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯄꯥꯅ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯉꯝꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯁꯤꯅ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯀꯧꯕꯅꯤ 와 ꯌꯥꯝ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯅꯕ ꯈꯣꯟ ꯌꯥꯝ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯅꯕ ꯅꯆꯤꯟ ꯅꯅꯥꯎ ꯏꯄꯥꯅ ꯀꯧꯕ ꯅꯠꯇꯦꯀꯣ ai bema yang wei yang ne khan ta sau gi damuk ti anga ngani sia phabu school thai tuition to holle chen tim pa mu te adu kana tom te yawi sel gi damuk ti kari gi ngam da bono hai uta so to se puna mag yang selini lai yango yang te ya se ba jing na tongan pi sai ni yang selini lai 내가 그래 까리로다 까리로 따서우는 돌로 짜야 하는 나 나오기 좀 하우지 보고 까리부 허럽이 이게 ai ai na yango ai to lo sunu phang na te 사람이 와서 하나는 바로 살아가기 시작이래 나도 와네 wa nga man na kha ti nam suk tok na na thak ya lo ko do wa nga mu ya lo nang thi ka ne to no ka do do ri ken ha nang chu lai ne ki na lu ki yan chu lai ne na khoi le mo si dai ti song ya ya ni dai si ꯑꯩꯅ ꯏꯇꯩ ꯏꯕꯨꯡ ꯑꯃꯗꯤ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯀꯔꯤ ꯇꯧꯕ ꯂꯩꯈ꯭ꯔꯕꯒꯦ ꯕꯥꯖꯤꯅ ꯇꯣꯉꯥꯟꯅ ꯄꯤꯖꯕ ꯅꯨꯃꯤꯠꯇꯒꯤ ꯏꯄꯥꯝꯗꯒꯤ ꯌꯥꯎꯖꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯖꯗꯦ nupi gi madul kai khoga pai ba sim pam na bo kai ta khoga sim pam mai 따서우기 와도 나 끌어내 짝해네 따서우기 이따이 뭐동나 회비 수나기 이문 만웅이 마빵이 이문 만웅도 पैसा पाइबा 이문 나대 이따이 뭐나 미 우시더라 라오 콩이도데 따서우나 누피 마빵나 미 카포나 미샤가마 살루고 있는 줄 nang lam salam to ina nang thak si kha siam lai ma na ai na tai ba sim ma khol ma khar sau ji wi wani na khoi pu na yang thili ma to khoi pu na yang thili to ꯀꯔꯤꯒꯤꯅꯣ ꯇꯁꯧꯒ ꯇꯌꯥ ꯍꯥꯏꯒꯅ ꯑꯩꯒꯤ ꯋꯥ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯗ ꯁꯥꯎꯅꯔꯛꯄꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ 이비엠마 ꯏꯅꯝꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯏꯅꯝꯃ ꯊꯥꯖꯗ꯭ꯔꯦ ꯏꯆꯥꯁꯤꯡꯁꯤ ꯍꯣꯠꯅꯕꯅꯤ ꯅꯪ ꯇꯌꯥꯏꯅ ꯊꯤꯀꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯃꯌꯥꯝꯁꯤꯅꯦ 이놈만은 낭이 마땅 방능라바슈 방방 낭바니 하이바 이놈만 타자드레 아이코이나 카나리보 와파마시다 사로기 아방 남자드라바니나 아이 성작하게 와 카나바 역사라라 이놈이 하이바 이놈이 하이바 isen de pi si ngang ngoi ngai ti wa ka ya toi na ngang te adu mana khan ki wa ka mana lep ki wa re khong gan de ba si ba ji na khang ba ti khoi ko wa ta na se na ko ne si ba ji ai khang ni 사사 너코이 애니멀 이탁 아마도 싹그래 아무것도 잉나 땀나 엉딱 하나씩 era ba ji khoi ai ma mo yang ni mo mang na ma te mo hon nu ngang ba ai wa ta ngang do kar ma lo sa no na 아두디 따서우는 나나노 비기 뭐하는 웅앙이 웅앙 생각들이 따서우들이 시엔 카나 부르버기 아두디 까나 뭐 마야 모이기 왕 에이 저기 너희 봐 쎄쎄쎄쎄 이빠 와이 어저께 모우신 줄 아마 떨어있더래 이빠 강이 애기 이모원이 뭐 아파봐 이모원 없다 아이 강이 나시나 오이백이 와이 샤나로 영어 나시나 비시나 어제 로이리 봐 애기 이모이 피바 마시다 아바빠 람다 살아가 마이 마싱 하이 감자기엔 하이리세 야 문나 칼라 하이리니 맞지 아이 할로 빌 핵 방어봐 이 바지기 펜신복도 아이 쇼이드나 할라게 야 이모 아이 강이네 바지 아이 이절 엠비파 야이바 아이 강이 허르면서 시엔 파이브 넘나버기네 이전 뭐 시렸다 뭐 나이네 하이시 아이 후이 따서우디 또 럽자리 문났죠 이때 뭐 이기만 빰수 그로버티 문났죠 또 왜 문났다 이나 ase pu na mag sa in sen pham thok pun de ma nang nei khoi gi ram dam sna hi tam ning da na ma palam da madusu mi aphaba ma sung phat ba singe lai pham mori ba dili da nang awang ba dili lo ge ha ba wakalon se ibung we su khar khangal da na 어이 비마 하요 tasau ay lamdam sige sanja thumja leiba
corruption mat thoba leibak asida ai he tamninge digi hauna ai mi pai ba pukning di lairik tamba hek loi baga thabak ki damak sel pininga le tabadagi mi pai ba pokada ba thabak amata ai tanaroi ai khang haijaba thauna lo sing utna ai apang ba thak phaubi he tamgani he tam hek loi baga ai kanada do senja thumja tawdana ai na pamba thabak ai sodana maki phangani amaro ma thabak ki ngak natana ai sani sabo confidently ai potential eba mata uchaba phangnaba ai ka hanba competitive oiba maphamda ai he tamgi haidana leksabane ta chau 또 하더니 이생생 하이라다 나선우 비시나 람담지기 산나비데 젠자 순자 또우더 타북성시 밤디 어저께 오늘 섹시는 오늘 리버세 마바모니 차기 통나 뿌링 토고들이 빠디 또 그러로 ai lembi nangi tayana we he bil phangaba nanga pam loi pire 하하 lâu với cái nông mày thì cả là cái mà thằng cái bilai xin thì ôi áp ra tiền bia mà 제 와 가나 드린 게 내가 따라 내서 이 하나 칸거라 제 난기네 난기 샷박이 아마 먹이 한단 뿔먹 뭐이 로이 나는 아마도 뭐 밤 삭히도 나는 뭐도 할락 들어가지 이 따나 들어가지 바지야 아도 많이 따오르지 itai mun ngam si khang khang ida ta so ka 어느 거리다 sum mai de chao rin to je ai ba ai ki thai won dong loi hana me ko lo le बेमा नंगी तयाइनबु पागी पेंशन बुकतुबु हनबीरबदी थामद लुपा लिसिंग अहुम मरिदी इपादा थारप ngomgनिरा masi ai pumna makhani ai khoi ta chau gi angang sing shi bekli aduga amaromda ai khoi ta gi husik oi ri ba thibam masida chola baba si na thandana basi nasa makhatam la roida basi ai ngomgni palai sidi pakangine isadi ki sakpik le hona san hot po angkadi sunak lan lak hodin nangi ta songa sagi nahi na singkam bada mateng pangbirak tabas nangi tayai ni pagi pension buktu bandok pit tabas yego ipai pura thambir be mon saruka sidai sak jisko gauri bani nahi jana kari wari igole sei ma se mai on thok isagi nahi na sim makung phana thang nakari wari ipale nakari wari pale ni sidi sa taimong semba mapo ay nahinging ay dahil isa singa siga imaw singa siga apa matawag tadi ay gimidwa sinuhan miyo ko ibungo Número de 5 na ano na tao. Balam lang uti na ulit titit so mismo kaya. Kay dawin no sila. Lai kon yang naman isa yalag pada hay na redo mano ti kagas. Kay daw lai no sila okay daro kaya. Siapa sih dia? Restoran sang tu seru, lairang marak tu sana naba, narang mongsong marak ta, keku lot bi sana naba, nang koreng.
lambi dang sai mi nei ngonda munna muni ngobudo nang bu dai bini 할아버지들아 sak 파자마에게 쌈이네 땡 phazare khu pha zam tawre 아두네 mabuk ni na pungi madana lumangi samsi he he thaya dana mo pungi ba dang na ribungo 싫어하죠 사 딴 다리니 게노 분시 하이버세 딴네 싹바득이 콩탕득이 하이버득이 홈바득이 다 된다 다 된다 분시 하이버세 딴네 뽕예이베 코인세 딴기 마뿌리 딴 하이즈네 살리세 강아바 마땀다 아두네 코이세 하우직세 마땀기 미나 거고 약할레 hoi bungo nang na sindani tan thababu mi na sali be shedu thadine 아이잘로 mami shina ingonda sen thaba sang pasingda mami sha paina paining bada isai ka pung sai sai re matung na ini sasak pada ne nang pung ga chuye ka nang 난 아이네 뽕예이들디 난 누비 따라 론바따 싸워봐야 돼 행데 난 아이원다 허락하는 거 아이원다 허락하디네 소를 샀었네 ngamleni 아이는 맘대로 강아봐 안간 뭐 사ям 레이 강아봐 가르 비토가네 소리가 더 tawla ka ku mai na mi phata ba sanu hausikki matamsigi misinga khangdabone maitai lebakse black art ki horphang ipu khongnang thabaga mayang lamboiba sandedas ko saiga mahai hidanabgi wari nang ditta jar ho ta zai bungo ai shune mai te isi sakpini gat liba sai mata duga silliba nasomsiga masakne na ipai fasen sakta sigi yongko hamdreda iyamba ani itaima ani isiema moi mayang mamang sidane nang se koi mungi maune pusandoise mangi talliba khutang duga hoi moi tan banate sangda bai ne kai nu khangde koi basina sen leki ana sen puthoga lohongsi yakta de nungai ne adugi mathakta nangonda tanari bu nupasi yamida mayam dugi mar kai ne khwai mamai wari ai dum le hobai mong ni ne nang du mai na ka du ka ngang doi dine ai sa dai sin ai ko ba ai ne nuksidar phagi do adu ai bine ai khwani ne ni ngai nang ai upha ge hai ra ha nupi phara lo ya de ko nupi phara lo base laiminera kanda nupi ne yam ngamme ngam da bwa nang neng ngon irai ai hai yam sau ni ngai sini ai kau thu re ba ai khoi basin hai ba wam kau thu re ba e kari hai ri ba khoi basin hai ba mi mabu kuina sang na tinage khalaba mi dugi asoiba aran base masa da sungai hairu noi nangi maram da mi na kai kai ngang na rasu ai na kong si melage nang ai bu thadok tu na sakki khoi man hai bo am su lai kali khoi gi pun shi gi maram da ne rista saro ga ba mim ta da yum pan ba yaro hai na hai gi pun shi bu makok ti loi ba phau khang gi honarami maram madu na hak ai gi pun shi da gi ne disqualify tawra bani kali disqualify nuksa nindra nang dilarna manipur gi speaker phau ba kes tara amuk lai base ama phau disqualify to bangam da leira kan sida mana ila ibani gi nuksina base disqualify taroga lamgang dai do ge sini ne isai sak minare pung yei ri bani hai duna mi yeng mata mi tok tawi ya sere pung yei ba su pung yei mata am tawe hayeng nang gai gai minare badi ne khang cha bara thawi a chimi na bara khusi cha dem si rani nang di tumina leite ne nang di mina sen do thajala paka nang di sen thare mi du da no phe tok saladra nang mi ngon no phe to do da ai pung yei ba tan ga pukau kawe adu da dei sai di phazare khambali di amuk toiba man lor ba si mangai khe lei roi da achu khambal cha bu pai chong lei lei roi da ibe ma gi re ko ti amata na ti hojik manga taruk sujal amne watara su gile kun su gile sini nang du mai na ka tu ka ngang doi di ne ai sa dai sini ngai kuo Aibu nungsibagi damata Sangla malam nira Itungin duna laklabi Aibu nungsibagi damata Sangla malam nira Itungin duna laklabi Nung sibinang na to matay Nung sibinang na to matay Hadok laroy ni inagtagi Sakit hangganu hadok tunay
ꯀꯩꯑꯕ ꯑꯩꯕꯨ ꯉꯥꯅꯨꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯣ ꯍꯦ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯂꯨꯈ꯭ꯔꯕ ꯏꯁꯤꯡꯁꯤꯗ ꯉꯥꯅꯨꯅ ꯄꯤꯠ ꯂꯥꯎꯅ ꯇꯣꯏꯂꯦꯠꯀ ꯇꯧꯁꯜꯂꯤꯁꯦ ꯅꯪꯀꯣ ꯍꯧꯖꯅꯨ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯊꯣꯛꯈꯤꯗꯅ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯣ ꯅꯥꯇꯩ ꯌꯥꯝ ꯆꯥꯎꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯀꯣ ꯃꯁꯤ ꯊꯟꯗꯂꯛꯈ꯭ꯔꯕꯁꯤ ꯅꯪ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤꯡ ꯃꯇꯥꯝꯅꯤꯁꯦ ꯀꯩꯅꯣ ꯃꯁꯤꯡ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯂꯧꯕ ꯉꯝꯅꯤ ꯍꯥꯏꯅ ꯀꯣꯏꯔꯒ ꯑꯁꯨꯛ ꯂꯥꯞꯅ ꯄꯨꯔꯒ ꯉꯥꯏꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯕ ꯌꯨꯝ ꯄꯥꯟꯕ ꯐꯥꯒꯤꯔꯣ ꯃꯇꯝ ꯈꯔ ꯉꯥꯏꯅꯗꯦ ꯀꯔꯤ ꯑꯩꯕꯨ ꯅꯪꯒꯤ ꯃꯇꯝ ꯂꯩꯕ ꯀꯞꯄ ꯅꯨꯄꯤꯔꯣ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯉꯁꯤꯃꯛ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯑꯩꯍꯥꯛ ꯍꯌꯥꯏꯅꯨ ꯆꯦꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦꯗ ꯆꯦꯟꯕꯁꯦ ꯀꯩꯁꯨ ꯈꯟꯗꯕ ꯌꯥꯝ ꯂꯥꯏ ꯍꯥꯏꯅꯦ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯅꯈꯠꯂꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯉꯁꯤ ꯐꯥꯗꯣꯔꯤꯕ ꯀꯔꯝ ꯇꯧꯔꯦ ꯐꯥꯕ꯭ꯔꯥ ꯐꯥꯗꯕ꯭ꯔꯥ ꯉꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯂꯥꯎ ꯌꯥꯔꯣꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯄꯋꯥꯔꯅꯤꯁꯦ ꯄꯋꯥꯔꯅꯤ ꯑꯩꯈꯣꯏꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯥꯔꯣꯏꯅꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯁꯤꯡ ꯑꯃ ꯇꯧꯏ ꯈꯪꯉꯝꯃꯗꯤ ꯑꯩ ꯑꯁꯨ ꯌꯥꯝ ꯅꯪꯕꯨ ꯂꯥꯞꯅ ꯄꯨꯖꯔꯝꯃꯣꯏꯗꯕꯅꯤ ꯑꯣꯏꯕ ꯄꯦꯁꯤꯟꯅꯅꯨ ꯄꯨꯔꯩꯇꯣꯟ ꯅꯨꯄꯥ ꯊꯣꯛꯇꯕ ꯇꯧꯅꯨ ꯅꯪ ꯑꯃ ꯊꯥꯛꯄꯗꯤꯅꯦ ꯑꯩꯒꯤ ꯏꯐꯝꯗ ꯄꯦꯅꯥ ꯍꯥꯏꯕꯁꯤꯅꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯥꯇꯩ ꯌꯥꯝ ꯆꯥꯎꯗ꯭ꯔꯤꯕ ꯑꯃ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯅꯪꯒꯤ ꯅꯇꯨꯡꯗ ꯄꯨꯡ ꯌꯩꯕ ꯏꯟꯅꯕ꯭ꯔꯕ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒꯅꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ꯭ꯔꯥ ꯀꯝꯄꯣꯟꯗ꯭ꯔꯤꯀꯣ ꯑꯩꯀꯣ ꯅꯪ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯀꯔꯤꯑꯕ ꯅꯨꯄꯥꯝꯗꯣ ꯌꯨꯝ ꯄꯥꯟꯅꯕ ꯀꯔꯤꯑꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯌꯥꯔꯣꯏꯕ ꯌꯨꯝꯗ ꯁꯤꯔ ꯂꯩꯍꯧꯗ꯭ꯔꯤꯕꯅꯦ ꯍꯣꯏ ꯏꯁꯩ ꯁꯛꯒ ꯇꯥꯟꯕꯤꯁꯦ ꯊꯣꯡ ꯌꯥꯝ ꯂꯩ ꯂꯥꯛꯑꯣ ꯅꯪꯒꯤꯗꯨꯗꯤ ꯁꯪꯒꯣꯏ ꯁꯥꯕ ꯀꯣꯟꯅꯔꯣꯏ ꯌꯥꯔꯣꯏ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗꯤ ꯌꯧꯔꯦꯁꯦ ꯑꯩ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯕꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯃꯟꯈ꯭ꯔꯦ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯏ ꯀꯥꯏꯗꯅ ꯍꯥꯏꯅꯔꯝꯃꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯋꯥꯈꯜꯁꯦ ꯄꯨꯡꯂꯥꯡ ꯂꯥꯡꯉꯦ ꯂꯩꯇꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯂꯥꯡꯕꯁꯤꯗꯅꯤꯅꯦ ꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯀꯕꯤ ꯑꯣꯏꯒ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕꯁꯤꯁꯨ ꯏꯊꯣꯛꯄ ꯍꯩꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅꯒ ꯐꯖꯅ ꯏꯊꯣꯛꯄꯤꯔꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯏꯁꯩ ꯆꯥꯝꯃꯗ ꯍꯦꯜꯂꯅꯤ ꯅꯨꯡꯁꯤꯕꯒꯤ ꯁꯩꯔꯦꯡꯁꯨ ꯃꯁꯤꯡ ꯊꯤꯕꯗꯤ ꯉꯝꯂꯔꯣꯏ ꯃꯥꯅ ꯍꯥꯏꯕꯁꯤ ꯂꯥꯟꯅ ꯍꯩꯍꯧꯕꯗꯗꯤ ꯈꯪꯉꯦꯕꯁꯤ ꯑꯁꯤꯗꯕꯨ ꯀꯅꯥ ꯉꯥꯎꯔꯣꯏꯗꯣꯏꯅꯣꯕ ꯀꯩꯅꯣ ꯑꯩꯅ ꯃꯥ ꯎꯔ ꯄꯥꯛ ꯈꯜꯂꯤꯁꯤꯅ ꯅꯛꯁꯜꯂꯛꯑꯦꯅ ꯇꯧꯏꯁꯦ ꯃꯥꯏ ꯃꯁꯛꯁꯨ ꯎꯕꯗ ꯄꯥꯛ ꯈꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯏꯪꯂꯦꯝꯕꯤ ꯍꯣꯏ ꯂꯣꯏꯔꯦ ꯅꯪꯒꯤ ꯔꯨꯝꯗ ꯆꯪꯉꯨꯗꯣꯏꯔꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯁꯤ ꯌꯥꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯆꯝ ꯆꯝꯅ ꯑꯦꯛꯁꯆꯦꯟꯖ ꯑꯣꯐ ꯑꯥꯏꯗꯤꯌꯥꯁ ꯍꯥꯏꯕꯗꯨꯅꯤ ꯑꯣ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯤꯌꯨꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯣꯖꯥ ꯑꯌꯥꯝꯕꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯉꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯤꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯅꯔꯒꯦ ꯅꯪꯅ ꯁꯣꯏꯅ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯕꯣ ꯅꯪꯒ ꯍꯦꯛ ꯊꯩꯅꯕꯗ ꯑꯣꯖꯥꯁꯨ ꯃꯍꯩꯔꯣꯏꯁꯨ ꯅꯪꯉꯣꯟꯗ ꯐꯜꯂꯞ ꯌꯦꯡꯅꯕꯅꯤ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇꯪꯗꯤ ꯍꯪꯅꯤꯡꯉꯤ ꯅꯪꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯁꯦꯠꯂꯤꯕꯒꯤ ꯃꯔꯝꯁꯤ ꯀꯩꯅꯣ ꯑꯣ ꯑꯗꯨꯒꯤꯔꯥ ꯍꯣꯏ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯁꯦꯠꯇꯦ ꯃꯩꯇꯩ ꯅꯨꯄꯤ ꯈꯛ ꯅꯠꯇꯅ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯦ ꯍꯥꯏꯕꯒꯤꯗꯃꯛ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩꯌꯦ ꯍꯧꯖꯤꯛꯇꯤ ꯃꯣꯗꯔꯟ ꯑꯦꯖꯅꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯍꯥꯏꯕꯁꯤꯗꯤ ꯑꯣꯡꯂꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯀꯦꯖꯟ ꯈꯛꯇꯪꯗ ꯁꯦꯠꯀꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯦ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯌꯦꯡꯕꯤꯌꯨ ꯂꯝꯕꯤꯗ ꯁꯣꯄꯤꯡ ꯃꯣꯜꯗ ꯃꯥꯔꯀꯦꯠꯇ ꯊꯦꯡꯅꯕꯗꯤ ꯍꯦꯛꯇ ꯌꯦꯡꯕꯤꯌꯨ ꯑꯍꯜ ꯂꯃꯟ ꯈꯔ ꯈꯛ ꯅꯠꯇꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯅꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒꯨꯝꯅꯗꯤ ꯁꯦꯠꯅꯗꯕꯅꯤ ꯏꯚꯟ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯖꯕ ꯁꯑꯣꯡ ꯁꯕꯥꯜ ꯎꯠꯄ ꯌꯥꯔꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯦꯠꯅꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯇꯧ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯕꯤꯐꯣꯔ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯐꯥꯎꯕ ꯌꯨꯔꯣꯞꯀꯤ ꯃꯇꯧ ꯇꯝꯂꯨꯕ ꯏꯃꯤꯇꯦꯇꯤꯡ ꯑꯣꯐ ꯏꯪꯂꯤꯁ ꯖꯦꯟꯇꯜꯃꯦꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ 21st ꯁꯦꯟꯆꯨꯔꯤ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯐꯨꯔꯨꯞ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯊꯥꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ
value of identity thinarꯛꯂꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯛꯆꯥ ꯌꯨꯊꯛ ꯑꯩꯈꯣꯏꯅ ꯃꯗꯨ ꯄ꯭ꯔꯤꯖꯔꯕ ꯇꯧꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯤꯕꯁꯦ ꯍꯤꯡꯂꯤꯉꯩ ꯃꯅꯨꯡꯗ ꯈꯛꯇꯅꯤ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯍꯥꯏꯕꯁꯤꯗꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯅꯅꯕꯅꯤ ꯅꯪꯗꯤ ꯐꯅꯦꯛꯁꯨ ꯁꯦꯠꯄ ꯐꯤ ꯑꯃꯁꯨ ꯌꯥꯟꯕ ꯐꯨꯔꯤꯠꯁꯨ ꯂꯤꯠꯄ ꯍꯨꯃꯥꯡ ꯁꯧꯔꯝꯗꯧꯅꯗꯤ ꯗꯦꯜꯂꯤꯁꯦ ꯌꯥꯝ ꯁꯥꯕ ꯂꯝꯅꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯒꯤ ꯃꯊꯛꯇ ꯐꯤ ꯑꯃ ꯌꯥꯜꯂꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯅꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝꯅ ꯂꯩ ꯉꯁꯤ ꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯍꯟꯊꯔꯛꯂꯤꯕ ꯑꯃꯗꯤ ꯁꯦꯛꯆꯨꯋꯦꯜ ꯀ꯭ꯔꯥꯏꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯦ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯊꯥꯗꯣꯛꯂꯨꯕꯗꯒꯤꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯤ ꯑꯃ ꯌꯥꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯌꯥꯝ ꯂꯩ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯋꯥꯡꯕ ꯂꯧꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝꯁꯤꯗ ꯏꯍꯩ ꯇꯝꯕ ꯂꯥꯛꯄꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄ ꯂꯥꯛꯆꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯤꯅ ꯑꯩꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯁꯛꯇꯥꯛꯆꯕꯅꯤ ꯅꯪꯒꯤ ꯋꯥꯗꯣ ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕꯕꯨ ꯀꯥꯏꯗꯅꯣꯃꯗꯤ ꯂꯥꯜꯂꯤ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤꯒꯤ ꯃꯦꯟ ꯄꯔꯄꯁꯇꯤ ꯍꯤꯡꯕꯗ ꯑꯐꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯅꯅꯕꯅꯤ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯕꯤꯐꯣꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯆꯍꯤ 62ꯒꯤ ꯃꯃꯥꯡꯗꯒꯤ ꯋꯥꯈꯜꯗꯣ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯗ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯏꯔꯥꯕꯣꯟꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯅ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯊꯦꯡꯛ ꯌꯨ ꯍꯦꯟꯖꯨ ꯉꯥꯏꯍꯥꯛ ꯅꯪꯒ ꯋꯥꯈꯜ ꯑꯥꯏꯗꯤꯌꯥ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯃꯊꯛ ꯂꯩꯖꯩ ꯑꯗꯨꯅꯅꯤ ꯀꯣꯐꯤ ꯑꯝꯇ ꯊꯝꯃꯤꯟꯅꯈꯤꯁꯤ ꯌꯥꯅꯤ ꯑꯩ ꯌꯨꯝꯗꯒꯤ ꯅꯠꯇꯅ ꯃꯄꯥꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯛ ꯁꯥꯖꯗꯤꯌꯦ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯁꯦꯜꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯅꯕ ꯐꯩꯅ ꯈꯜꯂꯤꯗ ꯑꯩ ꯏꯔꯝꯗꯝꯗꯒꯤ ꯃꯐꯝꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯇꯤꯟꯅꯒꯦ ꯈꯟꯗꯨꯅ ꯑꯩ ꯏꯍꯩ ꯇꯝꯕ ꯂꯥꯛꯆꯕ ꯅꯠꯇꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯂꯩꯖꯗꯦ ꯑꯁꯤꯗꯕꯨ ꯀꯩꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯝꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯀꯥꯏꯗ ꯍꯣꯠꯆꯜꯂ ꯅꯨꯡꯁꯤꯔꯨꯏꯅꯣꯕ ꯑꯁꯤꯗꯤ ꯊꯥꯏꯅꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯀꯩꯕꯨꯒꯤ ꯎꯇꯣꯡ ꯑꯍꯧꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯃꯗ ꯍꯥꯏꯔꯣꯏ ꯑꯃꯗ ꯐꯥꯎꯗꯣꯛꯈꯤꯅꯤ ꯏꯪꯅ ꯂꯦꯝꯕꯤꯕꯦꯝꯃ ꯅꯪꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯦꯗꯀꯣ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯃꯛꯇꯣꯏꯁꯤꯕꯣ ꯑꯩ ꯑꯝꯇ ꯈꯜꯂꯨꯈꯤꯒꯦꯗ ꯀꯩꯅꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯛ ꯈꯨꯌꯥꯝꯁꯤꯕꯣ ꯀꯅꯥꯒꯅꯣ ꯃꯦꯁꯦꯖ ꯏꯅꯔꯤꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯃꯒꯅꯤ ꯅꯃꯥꯟꯅꯕꯤ ꯅꯠꯇꯗꯅ ꯅꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯅꯨ ꯑꯩ ꯈꯕꯔꯗ ꯃꯧ ꯅꯍꯥ ꯃꯥꯡꯈ꯭ꯔꯦ ꯇꯥꯅ ꯍꯥꯞꯄ ꯉꯝꯃꯣꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯐ꯭ꯔꯦꯟꯁꯦ 2,000 ꯍꯦꯜꯂꯦꯅꯦ ꯍꯣ ꯑꯩꯅ ꯑꯝꯇ ꯏꯟꯚꯥꯏꯠ ꯇꯧꯔꯨꯕ ꯅꯠꯇꯤꯌꯦ ꯃꯈꯣꯏꯅ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯄ ꯉꯥꯛꯇꯅꯤ ꯅꯨꯄꯤꯗꯤ ꯌꯥꯎꯗꯦ ꯅꯤꯄꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏꯅꯦ ꯂꯣꯡ ꯉꯥꯟꯕꯒ ꯑꯃꯨꯛ ꯇꯧꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯅ ꯊꯥꯒꯠꯂꯤꯕ ꯑꯇꯔ ꯒꯨꯂꯥꯞ ꯑꯣ ꯂꯞ ꯁꯥꯏꯟ ꯂꯣꯏꯔꯦꯅꯦ ꯑꯣ ꯑꯗꯨꯒꯤꯔꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯍꯦꯛ ꯐꯥꯛꯂꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯀꯩꯗꯧꯔꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯑꯩꯅ ꯁꯤ ꯍꯦꯛ ꯇꯧꯒꯗꯕ ꯑꯩꯅ ꯍꯦꯛ ꯄꯥꯏꯒꯗꯕ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯁꯦꯟꯅꯗꯣꯏ ꯁꯔꯨꯛꯅꯦ ꯅꯆꯥꯅꯨꯄꯥ ꯍꯜꯂꯁꯦ ꯗꯦꯜꯂꯤꯗ ꯊꯥꯅꯅꯕ ꯇꯧꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯁꯤ ꯐꯩ ꯂꯝꯒꯤ ꯁꯟꯅ ꯃꯁꯤ ꯁꯥꯡꯕꯩ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛ 12 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯂꯦꯞꯀꯅꯤ ꯁꯤꯗ ꯊꯝꯂꯒꯦ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯕ ꯃꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯅꯦ ꯃꯆꯥꯁꯤꯡ ꯃꯅꯤꯄꯨꯔꯗ ꯑꯃꯠꯇ ꯊꯝꯗꯦ ꯏꯆꯦꯒꯤ ꯃꯆꯥꯁꯨ ꯊꯝꯗꯦ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯊꯝꯃꯣꯏ ꯑꯩ ꯑꯩꯈꯣꯏ ꯇꯥꯃꯣꯗꯅꯦ ꯗꯦꯜꯂꯤꯗ ꯊꯝꯅꯕ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯣꯏ ꯇꯥꯆꯧ ꯆꯍꯤꯗ ꯂꯨꯄꯥ 1,00,000 ꯈꯛꯇꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯣ ꯑꯩ ꯍꯨꯟꯕ ꯉꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯅꯪ ꯉꯝꯃꯣ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯀꯔꯕꯥꯔ ꯑꯃ ꯍꯧꯔꯅꯤ ꯅꯪꯗꯤ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯗꯣꯔꯤꯕ ꯍꯣ ꯅꯣꯏ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒꯅꯦ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯖꯇ꯭ꯔꯥ ꯄꯨꯕꯗꯣ ꯑꯩ ꯄꯥꯝꯖꯗꯔꯦ ꯑꯗꯨꯅꯅꯦ ꯑꯩꯁꯨꯅꯦ ꯀꯩꯊꯦꯜꯗ ꯀꯩꯅꯣꯝ ꯊꯣꯛꯑꯅꯤ ꯑꯣ ꯑꯗꯨꯅꯔ ꯉꯁꯥꯏꯗꯒꯤ ꯃꯦꯁꯦꯖ ꯏꯅꯔꯝꯃꯤꯗꯣ ꯅꯪ ꯑꯃꯅꯦ ꯅꯪ ꯑꯃ ꯑꯩ ꯁꯤꯟꯅꯕꯗ ꯍꯥꯔꯠ ꯐꯦꯂꯔ ꯁꯤꯗꯧꯔꯕꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩ ꯏꯆꯥꯅꯤꯒꯤ ꯃꯃꯥ
ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯡꯁꯤꯗ ꯂꯩꯊꯣꯛꯄ ꯃꯇꯝ ꯅꯠꯇꯦ ꯃꯣꯏ ꯇꯥꯆꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯁꯦ ꯀꯕꯥ ꯂꯣꯏꯅꯃꯛ ꯇꯧꯏ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯑꯩꯒꯤ ꯁꯔꯨꯛꯅꯦ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯑꯃ ꯄꯤꯔꯣ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯩ ꯑꯃꯨꯛꯇ ꯎꯅꯗ ꯌꯥꯗ꯭ꯔꯦ ꯎꯅꯖꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯏꯆꯥꯁꯤꯁꯨ ꯂꯣꯏ ꯃꯥꯡꯂꯅꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯁꯨ ꯉꯝꯂꯔꯣꯏ ꯒꯥꯔꯤ ꯑꯅꯧꯕ ꯊꯧꯕꯁꯨ ꯑꯃꯠꯇ ꯉꯝꯂꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯕꯗ ꯄꯥꯈꯟꯅ ꯈꯟꯕꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯥꯟꯅ ꯆꯠꯈꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤꯅꯦ ꯃꯣꯏ ꯇꯥꯆꯧꯅꯅꯦ ꯌꯥꯝ ꯈꯟꯖꯔꯤꯕ ꯅꯣꯏ ꯅꯆꯜꯗꯣ ꯑꯗꯨꯒꯤ ꯁꯦꯜ ꯊꯥꯕꯗ ꯑꯩ ꯀꯩꯁꯨ ꯌꯦꯠꯆꯔꯣꯏ ꯇꯧꯕꯗꯕꯨ ꯑꯩꯗꯤꯅꯦ ꯏꯆꯥꯗꯣ ꯑꯐꯕ ꯃꯄꯥꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯏꯆꯥ ꯊꯥꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯉꯝꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯃꯨꯡꯁꯤꯒꯤ ꯇꯧꯗ ꯌꯥꯗꯗꯅ ꯑꯍꯜ ꯑꯃꯅꯤꯅ ꯇꯧꯗ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯆꯠ ꯖꯦꯗꯤ ꯐꯟ ꯕ꯭ꯂꯣꯛ ꯊꯣꯛꯄꯗꯤ ꯌꯥꯔꯦ ꯂꯥꯛꯑꯃ ꯀꯥꯏꯅꯤ ꯆꯠ ꯃꯣꯏ ꯇꯥꯆꯧ ꯍꯧꯖꯤꯛꯇꯤ ꯅꯆꯤꯟ ꯅꯥꯎ ꯑꯍꯨꯝ ꯅꯨꯄꯤ ꯂꯣꯏ ꯊꯤꯅꯔꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯌꯦꯡꯁꯤꯟꯕ ꯊꯣꯛꯇꯦ ꯉꯝꯅꯕ ꯃꯥ ꯃꯥꯒꯤ ꯃꯌꯨꯝ ꯁꯦꯝꯅꯒꯗꯕꯅꯤ ꯍꯥꯏ ꯅꯅꯥꯎ ꯅꯨꯄꯤ ꯌꯥꯝ ꯂꯩ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡ ꯃꯥꯅꯦ ꯀꯩ ꯂꯩꯔꯦ ꯏꯆꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯍꯥꯏꯅꯔꯣ ꯀꯩ ꯂꯩꯔꯦ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯏꯆꯦ ꯂꯨꯄꯥ ꯂꯥꯈ ꯑꯃꯈꯛꯇ ꯄꯤꯕꯤꯌꯣ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯍꯩꯔꯥꯡꯅꯤꯡꯉꯩꯁꯦ ꯌꯨꯔꯥꯡꯉꯦ ꯍꯥꯏꯕ ꯇꯧꯔꯕ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯜꯂꯕ ꯃꯇꯝꯗ ꯏꯆꯦꯒ ꯏꯇꯩꯒ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯣꯏ ꯌꯥꯝ ꯉꯝꯃꯤꯅꯦ ꯂꯨꯄꯥ 1,000,000 ꯈꯛꯇ ꯆꯤꯟꯗꯦ ꯂꯥꯛ ꯑꯣꯏꯅ ꯆꯤꯜꯂꯤꯅꯦ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯟꯕꯗ ꯁꯦꯜ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯏꯆꯦꯗ ꯍꯥꯏꯔꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯆꯦ ꯉꯝꯃꯨ ꯉꯝꯃꯤꯅꯦ ꯕꯦꯝꯃ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤꯅꯦ ꯅꯔ ꯂꯩꯇꯅ ꯁꯪꯒꯣꯝ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯒꯨꯝꯕ ꯅꯔ ꯂꯩꯖꯗꯕꯗꯤ ꯅꯈꯣꯏꯅ ꯉꯝꯕ ꯅꯈꯣꯏꯅ ꯁꯨꯕ ꯉꯝꯕ ꯁꯤꯟꯐꯝ ꯊꯤꯖꯒꯗꯕꯅꯤ ꯊꯤꯀꯥꯗ ꯅꯨꯡꯉꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯕꯦꯝꯃ ꯁꯦꯟꯖꯥꯎ ꯃꯌꯥꯝ ꯊꯥꯗꯔꯒ ꯃꯌꯥꯝ ꯇꯣꯡꯕ ꯀꯥꯡꯕꯨꯗꯨꯅꯤ ꯅꯈꯣꯏꯒꯨꯝꯕ ꯕꯟꯗꯥ ꯊꯝꯕ ꯄꯩꯁꯥꯅꯅꯦ ꯕꯦꯝꯃ ꯊꯤꯀꯥ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅꯤꯅꯦ ꯊꯤꯀꯥꯒꯤ ꯕꯤꯜ ꯐꯪꯂꯛꯄꯗꯅꯦ ꯕꯤꯜ ꯄꯤꯟꯗ ꯑꯣꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯑꯩ ꯃꯥꯕꯨ ꯊꯤꯀꯥ ꯇꯧꯕ ꯇꯣꯛꯍꯜꯂꯁꯨ ꯇꯣꯛꯍꯜꯂꯒꯦ ꯍꯟꯗꯛꯀꯤ ꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯆꯦ ꯂꯩꯇꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯌꯥꯏ ꯃꯗꯨ ꯁꯦꯜ ꯆꯥꯎꯅ ꯁꯥꯜꯂꯦ ꯍꯥꯏꯅ ꯇꯥꯏ ꯑꯩ ꯏꯆꯦ ꯈꯪꯗꯦ ꯑꯩ ꯃꯥꯅ ꯀꯥꯎ ꯍꯥꯏꯕ ꯃꯊꯣꯏꯗꯣ ꯑꯩ ꯅꯣꯏꯒꯤ ꯀꯥꯖꯒꯦ ꯋꯥꯏꯅꯕ ꯉꯝꯃꯣꯏ ꯏꯆꯦ ꯍꯟꯗꯛꯀꯤ ꯁꯤꯃꯇꯪꯗꯤ ꯊꯣꯏꯕꯤꯌꯥ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯊꯕꯛꯇꯅꯦ ꯄꯦ ꯉꯥꯡꯉꯨ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯇꯨ ꯅꯅꯥꯎ ꯅꯨꯄꯤ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤꯒ ꯇꯥꯟꯅꯔꯁꯣ ꯁꯛ ꯐꯖꯔꯕꯅꯤ ꯑꯩꯗꯤ ꯍꯥꯏꯗꯅ ꯌꯥꯝꯅꯁꯨ ꯄꯣꯡꯂꯤꯅꯦ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕ ꯍꯩꯅꯖꯗꯦ ꯏꯆे ꯀꯔꯤ ꯑꯩ ꯑꯍꯜꯅꯦ ꯁꯤꯔ ꯉꯥꯏꯈꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯗꯥꯏ ꯏꯇꯩꯅ ꯂꯧꯔꯕꯅꯤꯅ ꯃꯤꯡꯒꯧꯅ ꯌꯥꯗꯗꯨꯅ ꯏꯆꯦ ꯀꯧꯕꯅꯤ ꯏꯆꯦꯅ ꯐꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯐꯖꯗ꯭ꯔꯦ ꯏꯆꯦ ꯏꯆꯦꯅ ꯅꯍꯥ ꯃꯥꯅ ꯇꯒꯠ ꯇꯦꯡꯅ ꯐꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯐꯖꯗ꯭ꯔꯦ ꯏꯆꯦ ꯑꯁꯦꯡꯕ ꯊꯣꯏꯕꯤꯌꯥ ꯐꯖꯩꯌꯦ ꯏꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯩ ꯊꯣꯏꯕꯤ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯐꯣꯇꯣ ꯑꯃꯅꯦ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯨꯔꯦ ꯀꯔꯤꯅꯣꯅꯦ ꯊꯣꯏꯕꯤ ꯅꯪꯕꯣ ꯂꯞ ꯁꯥꯏꯟ ꯍꯦꯛ ꯇꯧꯕ ꯑꯩ ꯁꯥꯏꯕꯅꯦ ꯃꯌꯥꯝꯅ ꯊꯥꯖꯤꯜꯂꯛꯄꯗ ꯑꯗꯨꯗꯤꯅꯦ ꯅꯨꯄꯥ ꯃꯆꯥ ꯈꯔꯅꯅꯦ ꯑꯃꯨꯛꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯅꯨꯄꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯐꯖꯕ ꯍꯦꯜꯂꯤ ꯀꯥꯏꯅ ꯀꯅꯦꯕꯦꯝꯃ ꯀꯃꯦꯟꯒ ꯄꯤꯁꯜꯂꯛꯄꯩ ꯋꯥꯅꯤꯗ ꯐꯖꯩꯗ ꯑꯩꯈꯣꯏꯁꯤꯗꯤ ꯏꯆꯦꯅ ꯈꯤꯇꯪꯒ ꯋꯥꯡꯉꯝꯃꯗꯤ ꯃꯅꯤꯄꯨꯔꯗ ꯏꯆꯦꯒꯤ ꯂꯝꯕꯥ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯀꯔꯤꯌꯥ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯈꯨꯅꯤꯡ ꯑꯋꯥꯡꯕꯤ ꯇꯣꯡꯕꯗꯒꯤ ꯆꯞ ꯃꯥꯟꯅꯔꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯇꯧꯊꯣꯔꯛꯄꯁꯦ ꯏꯄꯛꯇ ꯄꯛꯏ ꯏꯄꯥꯗ ꯐꯖꯩꯌꯦ ꯏꯆꯦ ꯍꯣꯏ ꯕꯦꯝꯃ ꯑꯗꯨꯕꯨꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯅꯦ ꯀꯣꯂꯦꯖꯀꯤꯅꯦ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥꯗꯨꯅꯅꯦ ꯏꯪꯂꯤꯁꯀꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯅꯦ ꯍꯦꯂꯦꯟ ꯑꯣꯇ꯭ꯔꯣꯏꯒꯤ ꯁꯤꯡꯊꯥꯏ ꯍꯦꯂꯦꯟ ꯑꯣꯇ꯭ꯔꯣꯏꯒꯤ ꯁꯤꯡꯊꯥꯕ ꯃꯇꯝꯗꯅꯦ ꯍꯦꯂꯦꯟꯒꯤ ꯐꯖꯕꯗꯒꯤ ꯇꯝꯐꯥꯃꯅꯤꯒꯤ ꯐꯖꯕꯅ ꯍꯦꯜꯂꯤ ꯀꯥꯏꯅꯒꯅꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯊꯣꯏꯕꯤ ꯅꯪꯕꯣ 이만한 ꯃꯌꯥꯝꯗꯣ 야랑이 구바가 구이 강브라 아도이네 클리오파트라기 파사바 무슨 다래 클리오파트라다기시네 아이나 파사바 헬리 하드라 하이베와니 하라만 키다는 이비 마이나네 아코이 바붕다기네 루팔리싱 따라로 가라가네 노 팽아마가 오사두기네 슛 아마가니 베 프릿 아마가네 아이나 프레젠트 보이와니다 fazenda ꯑꯩꯈꯣꯏꯁꯤꯗꯤ ꯌꯥꯝꯅ ꯍꯣꯏ ꯕꯦꯝꯃ ꯀꯣꯂꯦꯖꯀꯤ ꯃꯤꯁꯀ ꯇꯦꯁꯇꯒꯅꯦ ꯃꯤꯁꯀꯗꯣ ꯇꯥꯔꯛꯑꯦ ꯃꯤꯁ ꯃꯅꯤꯄꯨꯔ ꯊꯣꯛꯅꯕ ꯍꯥꯏꯗꯅꯅꯦ ꯀꯅꯥꯒꯤ ꯁꯦꯝꯕ ꯁꯥꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯐꯤꯠꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯦꯕ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯗꯨꯒꯗꯤ ꯊꯣꯏꯕꯤ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯕ ꯍꯣ ꯍꯌꯦꯡꯗ ꯉꯥꯏꯀ ꯗꯥꯏꯔꯤꯌꯥ ꯇꯧꯊꯣꯛꯑꯕ ꯋꯥꯅꯤ ꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ 이제 할 이제 할 ꯐꯖꯩ ꯐꯖꯩ ꯌꯥꯝ ꯐꯖꯩꯌꯦ ꯀꯥꯏꯗꯒꯤꯅꯣ ꯁꯤꯕꯣ 에 이제 다 먹고
ahal lai do hap kanon hai dro aina ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄꯤꯅꯤꯅ ꯃꯤꯡꯒꯧ ꯊꯥꯒꯧ ꯁꯣꯏꯅ ꯀꯧꯕꯁꯦ ꯍꯩꯅꯖꯗꯕ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯏꯆꯦ ꯑꯃꯍꯟ kariya na khazai khupang thajalaura he sai sapi na karamba oza re sai tamai na ma na pa mak so phame phamak tabra ai di nushi bagi nakshina na ba ise da makau haijabani 와기 와 좀 송강나세 이마이 빠가 빠너시 아이네 미음때 노시 나강부 야비 하야이니 디나테 tra na sa tu kami se nguso nang nupa lai bi nang na som sim ba oi da sim ba hona bro ibema mai tai nu bigi na som hai base masigi wahan thok am lai khazan nu pi do le sabira ma puroi ba lai da bi hai da tak li ba mai tai sai sak pi na som phawo ka dom da chini khang di hai yeta chili ne yeta 까리노 만도 마야이드네 아우 버싱나 시엔 타랑나 바 하이도나네 나소 마세 oi da chili ba oi da nang sel kyam pa mi ha samnga sabi ban la china nang na khazai ka nang tha mi da 만나비르노 봐 마나 앙앙니나 감자다두나 떠리바니 hoi bi ma na na kiri ba do ai ngon da ki boy da dinya khoi di bi ma la bi tu ba la ni 까리야 녹보다 하잉 쩝라비 세기 마이가 따가 띠비기 마이가 쌍담나베 바 홍나브라 에 그렉 수누 kariya tham da bro tin ki bi se ani la shunu ngam da na ba ne marai se u dinya 까삐로네 까삐로네 고 năng nằm mà đứa kia hoặc khăn rồi cái anh ná thu ghi của tôi ta nè trông khăn nó sụt vào nè na cột tôi nó muốn ngừng sang khi ní ai xe mà sẽ là tao lực bị tao sẽ lực ta na 하야이노 시니 아dom나 하이방나데 뭐 이제 왜 그래 여기라 anh muốn đồ sẽ đi rồi 이제 나 색파제 하이두나 아도 얌 나쁜 떡제 리버두부 이제 부는 밖에 꼬지랄게 ai khôi đi nè tara nupa tarani hau si chukoi gi haiduna koi tan tan na ribase kariya isani le bi angon da dinya nukshi pami ko ga re se nu pa kya nu khangza bre bi ma 25 adisu official ngakta 하야이노 낭나 낭니 아따바 미야 따라가네 응아오브라 하이나니 ai 짱어서 ni ga 낭가 ba nu pidina te 하우스키 마땀다네 산 파워 람비다 와이나드라브니 짱어 낭나 낭니 아이 미기 마망디 까이제이바 지나 칸나바 짱어서 nomadi ai na kai do bangam ba khai ba da chap cha na khange mi masa masi talaga makasay kadalu gito masaya 시야 마나비르노바 마나 낭니나 감자다두나 떠리바니 I am saunida ma gumanay bumay da hayin sabi ka naga masita naga makutan ni sayin magkalu 마나비르노비 시 시기 파자바두다 마나 칼락투나 떠우자리바니 시 무 파자바 마우디 아이크이기 레카이스다 니스디 하이두나 아이크이 레카이 미풍 쿠딩망나 하이나리바니 아들세 아이살라게 Thôi nang pa sabi da lo karo kay no ni be ma ako'y na magisihil ni ba ko malaw da bida din niya tara karo ay bene do is kanas na ti inang no pinik tariki ado nang niya tatagi mga di karo ko Hoy, si Aisha na aiko'y CD masak pazabatan na tiye buksil siyam na sawi ado ngarang dala piting kung kaguman di sila di kang din ma do manabiro no ba mana ngang na kamsadaduna tawribani Biya, siyali sila o. Sendoy ka rostang dahil uko. Ako inama doa. Sentaw kan kapan pilibe ma. Ay kahay na diba? hoy je ay suda na buhon na zarake adude ay nanaw pa dosa na batang ta tawr kigaysi Shangnong kreda. Huziki kari shulay tabi. Samjire o na bidugi wahay do. Tuna ba hay hay ba tuda? Hanbaywan. Ay koy di. Macingda. Macingda jatbi. Hays. Masyong mamisi torok labadi ay. Ay puna ba tam da bayaroy daw.